ngasi yam tien matamsida aina thamjaning kharadi akoina ngasi leiba khunai si sumain heta leiba nate mathang ahong mula ini ahan bada primitive society harisi phi setpa haitaba ukrong daga leiba leingak pagazu leitaba are ba pharaga pullaga chaba munnaba phonaba phunaba sinaba adumaina lakpasi sahi khitaga nate yam lakrajani chama na saba sahi saji mayam ama la matungda ahong bamung laini kari oina hongake haida tribal society edna khara gyan tarakpa khulakpa gumba kai khara thamaga leipak oina di leitaba phi maset ka set pa hirakpa aduga sanga ga loiba pochai khara thaba hirakpa aduga hingbagi mawong ama sina tribal society kawe adagidi kondangda madumaina tawbadagi awana asina sum helakpanina khara phaba mi amada akhoi mayam gi ningtam ji pithoga mana lengak koina lakpagi mawong duni akoina feudal society na ningthau panba panbaina palis ningthau panba matamdadi leipak leire magi lengak lon leire mi leire dagi lam leire dagi akangnaba lam leire adumai lakhibagi ningthau panbase ningthau panba haibasi maktabu afabasu yawi fattabasu yawi kuirakpa matamdadi sum phasalaktaba da miyam jina ningthau na panba lengak sidagi miyam gi lengak pamaktana masigi democratic society maroina ahanbadadi capitalist society na lerami lengak po orsu akoina vote thadaraga khangraga mana thokba ma magi nungaina badum tawleba miyam gi khandaba nungai phaba ngaktagi sum nungai ba lairba na sum lairba adugumbai khunai du mu lan haudana revolt torakanda socialist society na manaba khunai na mu lai aduga ngasi jina mu malem pumbaji malem naibaina globalization society lai ne haisi khunai ji mathang sumaina sahi cha kyana yomna raga lakpasida ngasi akoina lairibase globalized society haibadune masida ngasi akoina khanari sina akoigi lengak pasingi matangdane mayamna khangbire ngasi akoina paisa khara lau cha khara chana hida khara thak tawraga akoina vote dog thadari se papuni karigino papu doide ningthau pan lingai matamda miyam gi lengak leijage edna singa sonda manai masanga nungai leibang ai ba ningthau duda nang kumdara ulau akoi miyam na lengak ke zeta yaba nati madu hairumi do mangak thang kaktoini ngabong khau da hapsalaga turen na thada doini adu mayam du loina mak thengnaraga miyam gi lengak miyam na vote piraga miut khallaga lengak pasi pambadagi mathwai thagi ba mayam ama madugi ihu mayam ama malem sida matang tawraga lak aba matungda ngasigi mi khallai ji laine mi mayam ma leigidrabane khoina thadariba vote sigi maram matanga ngallingai dadi amu nupi ga thadahan ponte nupa ju thadahan ponte ina khun mangak ta thadaba adagidi nupa ngata thadaba male franchise ka haise adagidi konang da nupi nupa ani mak chai adu suradi yare adult franchise ka laisi iho mayam ma tawraga malem gi oina lakpa pot amane ada khoi sidadi yam laina lobase masi mayolna amuktang di masi gyan ta si haibagi campaign duni mamang sai de sathari se ko akhoi yam kanna yaujai mafam khudinga yam badum chachai kanai su khali akhoi gi miyam jing ji warauningai di leite khangdabagi su oibi yai khangra matungda di yam pharakadau su mali mramde khoi gi miyam ji yam khangal laga khangaga matungda di thabak si yam phajana toba khunai amadi oigan banina ai iho jikane ing khali mayamna khangbire mikhalai ji kaino what is the election mikhalai ji ai ngonda leiba shakti du ai gi mahut singadaba mihutu da aina pibadu buni ai di in short giving and taking of the powers in between the candidates and the people have never miyam ne lenga kadurba mi du ne adu da shakti je pinaba longnaba du ba khoina mikhal kawi aduga mikhal hak haisina vote hai voter se masina karam noida sahi du mature oira ba apha phata khangaba lengak sida magi daita leire ga na khanjaraba politics si yauba heiraba
मीदुबुने अखोइना मिखलक फंगब कांगबु वोटर साइज मोइना वोट पीरगा लेबांगाप मीदु खलगा लेंगागा लेपाक्तु नुंगाइगदबनि लेंगाप हाइबसिदि क्या मरु होय क्या मरु होयगेदा मादी पॉलिसी थौसिल थौरांग थौरम मयामजी सिनबद नतना मधु थबक ओइना पांगथोकपा ngamba mi ne ba monda sakti matik yauri ba aduguma mihut to aduna lengak lakpa matamda lamje nuai gali ko adubu haujikan da di anu ba lai ba trend sida participatory democracy ka hare sidi atai nati lengak paduna khangda ba je magi society na sai na haijaba khunai do state makse society ne ba sigi society je ani thona khaido ini amana political society lengakpa mayam officer yauna amana civil society miyam gi khuna miyam gi mihut akhoi gi mihut natawa miyam haiba tare miyam gi loop mayam leris sigi ani je civil society ne political society ne state haiba societies gi marakta ani je partnership oigadabne haibadi saruk yami nagadabani thausil sembada thaurang sembada society civil society duna pambado political society na to minagadabani understanding ama legadabani madumaina leibanga lapo matamda leipak to suklang langoy irang leroy ban leroy strike leroy general strike kam to leroy akoi gidi lengak pasina civil society se ko laga moiga partnership semaga leibanga ka dobune se khangdaba aduna wathok si mayam goiriba aduna di hojik se koida mangda tariba se afaba lengak pa khanbaji mathau tarak baduneba ada afaba leikmak tudi kanana khandoino akhoi gi miyam na khandoine malem gi oina ngasi public management theory da kwaidagi chawna important speed with smart S M A R T smart see smart is the high say lengak podo political society da yauri ba officer wagera mihut wagera miyam gi maje yam chamgadabani an the S stand for simple yam chamba pije chakse tagi gari khutong laktong tagi security ga he pudaba gari ga si malap tawunga thoba wangang sanga ji cham jaba adugumba mi du ne ba simple haise car atang ba leibu nataba security ga ji bari pursa pa nataba icham na simple aduga ani subada aim jina high moral values high moral values jaisi da yalo yagre paisa cha da ba ngauction na da ba mama taw da ba lo yagre ko madu leitragadi mayamna khangbiri duni ko akhoi gi kok si brain ji ani thona tangkhai do ga somna kanje nungai bem pame nungai basida dopamine na hormone am thoi mobile sanaba drug chaba ama masida dopamine na hormone am thoi masida ne khwaidagi wangna thokba hormone je nupi nupa koina bas 1750 unit thoi hain aduna ne mayam jin koina de tawlis siga hormone dopamine je thoga dum he koinong ne mobile chanong ne drug chaw ne injan leiba madugi ngai comfort zone je pakthoi ngai mi woirodam lengak pa singdi sigi dopamine je zero thangudam chok tholedam somgi saru awa ba phaba wakhan khalim yam je masidoina takat kadam madubu khoina morality ga khara mari leinai high moral values chen gadabani adagi yamungna takpi gi bodo hanjang jara roi smart sida a in accountability ko r in responsibility t in transparency c label lengak podu mathau tai c legadaba lengak podu khoina khan maju mathau tai adu ngasi yang langna lengak ta laiba TQM ena mayam na ngangnari si total quality management total quality is the total ni president lagi na pion boxe total je masi quality phajana leina lepanga podo adu total quality management TQM pithribi ki sakhat balam mayam na masi pandam ji phangna balenga kusing na thamna bahona reise aduni kana gi damakta miyam gi damakta akhoi gi di hoji hai ba ina thamjari miyam je amata soktri hoji phawada ko kana na lali lenga puna lalira miyam na lalira yerunga yenbiga kanan halena sumhang le di farak tani ado aho bamti leise akhoi miyam na lan boi nam to u se kari gi lalino bot hada bada ke do bisa lorino
ꯚꯣꯠ ꯊꯥꯗꯕꯗ ꯀꯔꯤꯒꯤ ꯆꯥꯛ ꯆꯥꯅꯔꯤꯅꯣ ꯀꯔꯤꯒꯤ ꯂꯤꯂꯥ ꯇꯧꯔꯤꯅꯣ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯇꯧꯔꯤꯅꯣ ꯀꯔꯤꯒꯤ ꯌꯨ ꯊꯛꯏꯅꯣ ꯚꯣꯠ ꯑꯃꯃꯝ ꯂꯦꯞꯄ ꯃꯤꯒꯤ ꯃꯌꯨꯝꯗ ꯈꯤꯟꯕ ꯌꯨꯁꯦ ꯑꯩꯈꯣꯏ ꯀꯔꯤ ꯏꯁꯤꯡ ꯇꯦꯡꯀꯤꯗꯣ ꯑꯃꯃꯝ ꯈꯤꯜꯂꯤꯅꯦ ꯑꯗꯨ ꯀꯣꯟꯖꯤꯜ ꯄꯥꯜꯂ ꯄꯥꯜꯂ ꯍꯩꯔꯒ ꯊꯛꯑꯦꯕ ꯖꯧꯖꯥ ꯖꯧꯖꯥ ꯀꯩꯗꯧꯕꯩ ꯇꯧꯕꯤꯔꯤꯅꯣ ꯀ꯭ꯔꯣꯔ ꯀꯌꯥꯝ ꯆꯪꯉꯝꯒꯅꯤ ꯑꯗꯨꯗ ꯑꯗꯨꯗꯤ ꯃꯥꯅ ꯂꯩꯉꯥꯛ ꯄꯥꯏ ꯀꯥꯟꯗꯗꯤ ꯀ꯭ꯔꯣꯔꯗꯨ ꯃꯌꯥꯝ ꯂꯧ ꯇꯥꯕ ꯑꯗꯩꯗꯤ ꯚꯣꯠ ꯀꯥꯈ꯭ꯔꯦ ꯀꯥꯀꯥꯟꯗ ꯅꯨꯡꯇꯤꯒꯤ ꯃꯌꯨꯝ ꯆꯠꯇꯣꯏꯅꯤ ꯑꯗꯨ ꯋꯥꯠꯂꯦ ꯑꯗꯨ ꯄꯤꯌꯨ ꯌꯨꯝ ꯀꯨꯞ ꯁꯥꯒꯦ ꯖꯤꯡꯒ ꯂꯩꯕꯤꯌꯨ ꯂꯨꯍꯣꯡꯗꯣꯔꯦ ꯏꯆꯥꯒꯦ ꯑꯗꯨ ꯄꯤꯕꯤꯌꯨ ꯑꯗꯥ ꯇꯧꯕꯤꯌꯨ ꯑꯗꯨ ꯇꯧꯕꯤꯌꯨ ꯂꯣꯏ ꯍꯥꯏꯗꯣꯏꯅꯤ ꯑꯗꯨꯅ ꯁꯤ ꯃꯌꯥꯝꯁꯤꯡꯁꯤ ꯊꯝꯖꯔꯒ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯅ ꯄꯩꯁా ꯆꯥꯔꯛꯄ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯨ ꯍꯪꯁꯦꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯊꯝꯖꯔꯒ ꯃꯇꯝ ꯇꯦꯟꯕꯅꯤꯅ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗ ꯑꯅꯧꯕ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯅꯍꯥ ꯃꯌꯥꯝꯁꯤꯡꯁꯤꯅ ꯏꯔꯝꯗꯝꯁꯤ ꯑꯃꯨꯛꯇꯪ ꯑꯑꯣꯟꯕ ꯑꯃ ꯄꯣꯔꯛꯅꯕ ꯍꯣꯠꯅꯕꯁꯤꯗ ꯀꯗꯥꯏꯗꯒꯤ ꯍꯧꯒꯅꯤ ꯃꯤꯈꯜ ꯈꯟꯕꯗ ꯑꯆꯨꯝꯕ ꯃꯤꯔꯦꯞ ꯄꯨꯊꯣꯛꯑꯒ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄ ꯍꯥꯏꯕꯗꯤ ꯂꯥꯏ ꯌꯦꯛꯄ ꯃꯤꯅ ꯉꯁꯤꯒꯤ ꯆꯥꯛꯁꯤ ꯆꯥꯏ ꯆꯥꯗꯦꯅ ꯀꯥꯎꯈꯤꯗꯅ ꯂꯥꯏꯗꯨꯗ ꯊꯋꯥꯏ ꯌꯥꯎꯃꯟꯈꯤꯗꯅ ꯃꯅꯥꯛꯇ ꯆꯥꯛ ꯆꯥꯗ꯭ꯔꯤꯅ ꯊꯥꯕ ꯑꯗꯨꯃꯥꯏꯅꯀꯣ ꯃꯤꯌꯥꯝꯒꯤ ꯍꯦꯛ ꯈꯟꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯃꯔꯤ ꯃꯇꯥ ꯃꯁꯥꯒ ꯂꯣꯏ ꯀꯥꯎꯕꯗꯣ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯔꯦꯞ ꯑꯗꯨꯒꯨꯝꯕ ꯃꯤꯍꯨꯠ ꯃꯤꯌꯥꯝꯅ ꯊꯥꯒꯠꯄꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯁꯦꯡꯉꯦ ꯑꯗꯨꯅ ꯊꯥ ꯑꯃꯠꯇ ꯅꯠꯇꯦ ꯆꯍꯤ ꯑꯃ ꯁꯥꯡꯅ ꯃꯁꯤꯗ ꯀꯦꯝꯄꯦꯟ ꯇꯧꯗꯅ ꯂꯥꯛꯏꯕ MLAꯒꯤ ꯚꯣꯠꯁꯤꯡꯁꯤꯗꯁꯨ ꯑꯐꯕ ꯃꯤꯍꯨꯠ ꯈꯟꯕꯗꯣ ꯃꯤꯌꯥꯝꯒꯤ ꯈꯨꯠꯇ ꯂꯩ ꯍꯥꯏꯕꯁꯤ ꯃꯌꯣꯟ ꯎꯗꯅ ꯁꯤꯒꯨꯝꯕ ꯊꯧꯔꯝꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯃꯊꯪ ꯆꯠꯊꯒꯗꯣꯏꯅꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯂꯦꯡꯕꯤꯔꯛꯏꯕ ꯃꯌꯥꯝꯁꯤꯅ ꯂꯨꯄꯥ ꯆꯥꯝꯃꯗ ꯍꯥꯞꯄꯤꯔꯝꯃꯁꯨ ꯐꯅꯌꯥꯝ ꯇꯥꯅꯤ ꯗꯣꯅꯦꯁꯟꯗꯤ ꯈꯔ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯕꯁꯤ ꯊꯝꯖꯔꯒ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ